Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Election Commission na Inglisingani Taramapandagi Mikhal ama fawba thengnaba ngamdraba register toraba unrecognized Rajniti Dal Chahum Kuntra Mari kaktatkre. Pradhan Mantri Narendra Modi ngasi Bangalore da Vande Bharat Express rail gari ahum lam tharagani. Med Department hairi Manipur yauna leba asigi awang nongpo amasung awang thangba raja singda ngasi akanba nong chugani amasung hargar Tiranga campaign da leba asigi miyamna chawna saruk yarapada Pradhan Mantri na thagatpa phungdorakle. Election Commission na Inglisingani Taramapandagi Hozik Fawbada Mikhal ama Fawba Thengnaba ngamdraba register toraba unrecognized Rajniti Dal Chahum Kuntra Mari kaktakhre hariba dol sing asigi office sing su mafam amatada leiba thengnedri hariba Rajniti Dal Chahum Kuntra Mari asi leba asigi rajya amasung union territory sing degini national political parties sing state political parties sing amasung register toraba unrecognized political parties sing asi representation of peoples eki makhada register tawkhibani. Pradhan Mantri Narendra Modi ngasi nomagi khongchetta Bangalore da thongkre maki khongchetman da Sri Modi na Bangalore gi KSR railway station da Vande Bharat Express rail gari ahum lam thagani rail gari sing adudi Bangalore dagi Belagari yogba Amritsar dagi Sri Mata Vaishnav Devi Katra yogba amasung Nagpur dagi Pune fawba chengadaba rail gari singni madugi tungda Sri Modi na Bangalore metro gi yellow line lam thagani amasung RV road Ragigudagi Electronic City Metro Station Fawba Sri Modi na Metro Rail Tongduna Chatkani Pradhan Mantri na Bangalore da Urban Connectivity Project singi urep uyungsu tamgani amasung miyangi mipam amada wa ngangani Sri Modi na lupa koti lising tara mga chatuk tara changna paikakadaba Bangalore Metro Phase 3 Project sanhanaba urep uyungsu tamgani hariba project asigi asangba asi elevated station tara puntramathoi yauna punna kilometer nifumari rom oigani paumi singda wa ngangbada Kendra gi Rail Mantri Ashwini Vaishnav na hai Karnataka da railway ki thabak thoram sing khumang yang na changsili railway ki thabak thoram sing hena pakthok chokthok na baidama kendra sarkar na lupa koti lising yankai mari kaithokle mahakna hai. We have increased the allocation for railway development in Karnataka very significantly since Honorable Prime Minister took over the responsibility of the country. Before 2014, the average allocation for Karnataka was only 835 crore. In 25-26, the allocation is 7,564 crore, which is huge increase. And right now, our investment in railway network in Karnataka is of the order of 54,000 crore rupees. 61 stations are getting completely rebuilt under the Amrit Station program. 123 flyovers and underpasses are getting built. Lot many new trains have been started and electrification is going very fast. Lot many projects have been completed in the recent times in Prime Minister Shri Narendra Modi ji's historic term. Lamdam asigi nahasing Armed Forces Thabak Changbada Puning Thogatpo Oina Assam Rifles na Churachandpur Zilla gi Agnivir amadi SSC GD Parikha Thariba candidates singi oiba pre-recruitment medical examination ama pangthokre maduda written parikha mai paklab amasung Assam Rifles na chathariba physical training da yawba nahakaya na saruk yakhi Ain kaina changsilakpa mitop sing mikok thri dringai mangona na maramdam dahlan kiba amasung mite bu schedule tribe list ta amuk hanna charan ba haibi hiram asida miyam punna khangminabagi thoram amanga si nungtel Imphal West ki lamboi khongang hongte leba United Friendship Library Club ta pangthok lagani thoram asi mite tribe union arambai tingol village volunteer force amasung universal friendship organization na punna khosum na duna shinbani Lining han Nauria Fulo Fundregi Chamakunta Treshuba Maponing Sing Thorum Ta Sikitara Mangada Imphal Iski Wankai Thambal Kongi Mite Puruki Maya Lushang Mite Sanglin the Pangto Lagani Thorum Asida Lining Hal Fulo da Mapom the Ikai Kum the Utpagaluna na Yafa Tony Thorum Pangtokani Thorum Asida Jingmitami Yek Dariki Mapari Mamom Sing Amadi Miam Puna Yaminanaba Hairi DM Community College ki VVOC hanba semester da nong naming chalaba mahiro shingi induction program amangarang DM College of Science ki Central Hall da pangtokre thorum atuda DM College of Science ki Principal Professor Kshetrimayum Brable Singh amadi DM Community College ki Director Professor L. Hemchandra Singh saruk yakhi India Meteorological Department hairi Manipur yaung na leba asigi awang thangba amasung
awang nongpoki raja singda ngasi akan manong chugani pausin hai Manipur, Nagaland, Arunachal Pradesh, Assam, Meghalaya, Mizoram, Tripura, Sikkim, Nongchuk Bengal, Andhra Pradesh ke samudra khongpan amasung Madhya Pradesh ke nongchuk thangba sarukta akan manong chugani Uttarakhand ngasi yamna kanba nong chugani hairi Himachal Pradesh, Punjab, Haryana, Chandigarh, Delhi, Uttar Pradesh ki nongpo amasung nongchuk thangba sarusing da sungasi akan manong chugani hairi Telangana ge mafung kya de sungara akan manong chuki makhatana lakliba numit khareni asida su akan manong tagani hairi tabiri ba pawsi Akasvani Imphal legini हर घर तिरंगा कैंपेन लेबा सिकमियाम न चाउना सरुक यारपदा प्रधानमंत्री नरेंद्र मोदी न थागत फोंदोरकली सोशल मीडिया दा थागत पावरोल अमदा श्री मोदी न हाई कैंपेन एसिना लेबा सिकमियाम न मरे बाग निंगबा अमसुंग जाति की फिरालबु इकाय खुनबा अदु उतली कैंपेन एसिदा मपुंग फाना सरुक याना पगिदम सिक्किम सरकार न थौरंग क्या पाखले कल्चर डिपार्टमेंट की सीनियर ऑफिशियल सिंग न हाई राज्य अदुदगी मियाम दा जाति की फिराल लाख अमा हेने यंथोकनी बिवा असिना मखाताना जाति की फिराल डिस्ट्रिक्ट एडमिनिस्ट्रेशन की खुथांग दा मियाम दा यंथोकनी था सिगे तरनिथोय दा तिरंगा रैली अमसु गैंगटोक की एमजी मार्ग तगी राज्यपाल अमसु मुख्यमंत्री ना लमथागनी राज्य सिगे अति जिला सिंग दसु तिरंगा रैली सिंग अमसदी नाट की ओइबा थरों कयासु पांगथोकनी प्रधानमंत्री नरेंद्र मोदी ने कश्मीर तंपाक्ता अहानबा पोचे पुबा रेलगाड़ी योरखिबबु थागतपा फोंदोखरे श्री मोदी ने हाई लमदम असिगी लेबागी अतै मफम सिंगा रेलगाड़ी सिंगी मथिंगना पोचे पुथोक पुसिन तौबा यारपा असि यामना सिंथानिंगा ओइबा खोंतांग अमनी सोशल मीडिया दा थागतपा वारोल अमदा श्री मोदी ने हाई खोंतांग असिना जम्मू कश्मीर की ललोट इटिक अमसुंग चथोक चसिंदा चाउन अवनबा पुरकपा ngamlagani रेल मंत्री अश्विनी बैसम ने हिरम असिगी मतांगदा सोशल मीडिया दा थागतपा पोस्ट अमदा हाई पोचे पुबा रेलगाड़ी अदु पंजाब तगी लाक्लगा कश्मीर तंपाकी नौना कमीशन तौबा अनंतना गुड सेट ngarang thunglakibani mahangna hai railway gi kuthang da poche puthok posen toba asina varata hanthan bara hanthan duna mafam adugi miyam da chauna khudong chaba piragani Uttarakhand gi Uttarakasi zila gi Harsal amasung Dharali lamdam da ichawi awaba mayok neriba mafam sing da mikan ba amasung tengbang pibagi thabak chathari tha asigi manga degi hojik phawba punna miyoi lising ama chama hena safagadaba mafam sing da thangdokre Uttarakhand Civil Aviation Development Authority amasung Varat Lami gi helicopter singna awaba taraba miyam da tengbang pibigi thabak chathari khudong thiba nanglaba mafam sing da mai chana thaknaba gas diesel amadi ati polom kya phangali mi kanbagi thabak makhata na chathanabagi dama ehenba hi thananaba khangan khre Enforcement Director na Gurugram lamlebigi wato ki matang da Congress ki MP Priyanka Gandhi Vadra gi mapureba amasung Karbawala Robert Vadra da lupa koti Yankai Nipan Senja Tunja Tawi Haina Special Court Amada Haikre Director Asina Vadra Amasung Atopa Singi Matakta Tangalak Parchar Sing the Hai Lupa Koti Yankai Humdoina Skylight Hospital the Kutang da Amasung Lupa Koti Mangana Blue Breeze Trading ki Kutang da Lobani Hairi America amasung Russia gi marakta tha sigi taramanga da Alaska da warisanagani hariba adu bharana taramna okre Mapan thara mantralu gi cherol man hai leba anigi marakta warisanagdoriba asina Ukraine da hojik oriba phibam loshinduna santi purakani habigi thazaba thamli Pradhanmantri Narendra Modi na tharong kya da hojiki chehisa asi langi matam nati haina hana na phungdokpa lekhrabani Nagpugi Korari da leba Mahalakshmi Jagdamba Devstatanda Loidiba Gate Amagi Slek Ninkarapada Mapam Aduda Tabak Shurumba Muitera Tres Sokle Todo Adu Ngarang Numidang Pung Nipan the Tokibani Sarkar gi Pau Matung ina Mapam Aduda Fire Brigade Ambulance Amasung NDRF ki Kambu Sing Junction Duna Mikan ba Amasung Tembang Pibigi Tabak Chatari Asopa Sing Manaknak pa Hospital Sing da Layingli Amor of that Tamil Nadu gi Tiruchi the Toki Balambi Kudong Tiba Tokdo Amada Mio Hum Siri Mio Kana Sokle Mio Sing Asi minibus Amada Tongduna Lakpani Hari Asopasing Adu Mahatma Gandhi Hospital the Layingli Raisi gi Mukhyamantri AK Stalina Todo Adu the Lake Treba Mio Sing Imunung da Lupa Lak Ahum Ka Hena Sopasing Dina Lupa Lak Amamam Kara Sopasing Dina Lupa Lising Yanka Yanka gi Ketik Parum Piragan Hana Lok Tokre Hojik Aruba da Maruiba Pau Amukhana Election Commission na English ni taramapan degi Mikhal ama phawba thengnaba ngamdraba register toraba unrecognized rasanti dal chahum kuntra mari kakthakre Pradhanmantri Narendra Modi ngasi Bangalore da Bande Bharat Express Rail Gari ahum lam tharagani Med Department hari Manipur yaung na leba sigi awang no po amasung awang thangba raja singda ngasi akan manong chugani amasung har ghar tiranga campaign da leba sigi miyam na chawna saruk yarapada Pradhanmantri na thagat pa phungdorakli pauloi sari